khul ngakpasing nomai loukhtkhre khul ngakpa ama faduna punaba hotnabada police ka muknakhre ngasi ayuk pung 12 makhairom tarakpa dwaida lamlai kendragi manung sanba sekta awang laikai dagi khul ngakpa khunja singna sizinaba khutlai manipur police commando gi team ama laktuna phagatkhre khul ngakpa myoi ama faduna punaba hotnarakpadagi laikai gi mera paibi singna mulhaure hairi thogdog asigi matangda pauchi sina Hauzik fawbagi oina fangba pawgi matung ina ngasi numit yungba pung 12 makhairom tarakpa dwaida mafam aduda manipur police commando gi team ama laktuna sekta awang laikai da leiba yum khara koisinduna thamlaga yum sing aduda thiba humbagi thabak chatharaba matung mafam aduda leiramba khul ngakpa singna sizinaba nomai 12 fakibaga loinana mioi ama faduna punaba honakhi tanja aduda maikai adongi mera paibi sing horoktuna commando singna faduna punaba honaramba mioi adu mera paibi singna commando dagi khutta mulhaukhibani Kudakta commando gi team adu khulai sing adu puraga mafam adu thadokduna chatki tungda miyam horoktuna sekta outpost ta phagat khriba khulai sing adu pithoro haina dabi taroduna thomjinki maduda police ki kangbuga lakliba miyam aduga munarakpadagi police ki maikai dagi tear gas sel ama di blank fire na singba kapthoroktuna miyam adu tankhai tungda sekta miyam gi oiba apunba mifam ama khudaki oina pangthoknaba sem sakhre haina su pawasina makha tari Manipur da green cat snake leramba thiziloi singna thengnare Manipur da ahanbo oina thiziloi haibadi research ahumna lamdamasi da fangba atangba makhal gi linsing tigatpada green cat snake boiga sania haina khangnaba asangba masu gi lin leramba thengnare haidi lamdamasi da green cat snake leramba thengnabagi pawasi malem gi thakta masak naiba sefong journal ama oiriba reptiles and amphibians ki khudakta phong khiba inau nauba khutnam publication da su ningthina phongkhre Green cat snake leramba thengnakhiba Manipur gi research ahum adudi zoology department da professor oriba naure mohilal maitai department asimakta da hojik research tawriba nongthombam homesor amadi wildlife explorer hariba loop asi lamlaki sa usek singi maram thiganingba sa usek kidamakta kathoklaba miyoi singna punsilaga semba lanai loop amani thiziloi ahum asina thengnariba green cat snake asigi matangda nongthombam homesorna phongdorakpagi matung ina Haibalin Makanasi Manipura Thengnaba Hanbani, Mamang Sahigi April Taragani Panda, Atangbalin Makalasi, Bisnupur district Ningthokong the Thengnabani, Lina do take the Kaidana Kanbiraba Matung, photograph Laura Lin Nasigi Hainazaba, Mafam the Tado Piki, Harpetology Hiramda, PhD Tauriba, Nongtombam Homesona, Makatana Hai, Mapung Mari Faraba, Green Cat Snake, Linamagi Asang Basi Saurakna. Pit mangarom sangi ahingba masinjak thigani masapumba asangba machu oigani uda makol saba yai marap oina mahu senba masingi manung lom thangbada maya panba lin makhalni makhal asigi lin singasina maruina hangoi chum lin namasung usina singba yamna sagalli lin asi mapangi kurangban sing asangba machu orabasu chairung manunggi akutpa saruk singdi amuba masungak to oi Lin sing asina ugi usada nablaga leibada miyoibana uba pak ngamgande mahangna makhata na hai makhalasi International Union Conservation Network ki kumsing inglising aniga kungani thoi da phongba red list of threatened species tadi marangkai na phangliba lin makhal ni hairi kha thangba amasung kha nongpok asia gi lamsing maroina India Bhutan Nepal Vietnam Laos Cambodia Thailand Myanmar amasung Malaysia na singbada marangkai na uba phangi